Watham Khara Khumana Ngasi Public Convention Phongdokhiba Wapham Taminnasi mayam Lusing Purena yamna phajaba point khara Phongdokhiba Ahanmamaktada Mangdilengin Biri Mai Bill Madihallaman Ozaguru Punamakpui Kono no Kuramzari Aduga Yamna Sangna so Idi Ngansungan de Ngansunganing de Tabakoina Tauna Batose Aduga Ngasi Ngasi Mei Thakhre Wapham Khudingi Pangthoku Zai Koyarambai Tengosu Laidang Kacharaga ai Sinla Oxia so Zingna Pangthoiba Wapham Khudimukta Yarambai Thajai Masi Kitang Nuaizade Punji Hargadi Miyangi Lusingbo Riba Koy Hana Punse CSO Koy Hana Punse Natragadi ngang mana di aroye ngang mana oiroy uji kadore discussion awara ji uji yengna uji na boy kolom paira ngai le ngado male ai sung khan mudak kari no da loi haido khre khoi di mic te leibang ningum se ai sinjera ke lampa ko labu kumum da phamina je hanam ta leibang ning boina mic yaw da bida Mai yaw da bire ko taw da bida kari taw sige do khana se ngasai dagi ai tai loina mak ligre problem ngata ni ngasai khoina liri ma'am se solution nam ta haide amani yawi marakta ai dia mangang ni thina su chaibi gani chaiba su dum nuai jai chaibio problem ligum se taw gadaw do kari no taw se CSO ma'am punjan biro ai di angang ni ai kem yaw roi thabak toi tauge tho tauge ba adum lile amoi adu gi lamjing makha da adu gi lamjing makha kainu sibo sile baning bro sibo lamjing makha da karino lamjing makha da pandaba ya da bro khoi baning ba sibo taurasine Adu mai bien ju ngawre ngale ga adu gi lamjing makha da thopiro adu gi lamjing makha da thopiro kanai makha ro thok du no khang tre ba imai bien mayam so ai da mera bai bi lekai no mera bai bi te ni pa le ye mera bai bi khana ba gi khambiu lo on ai ko re ai ne masa khana ba da mama na khame du di tai Mama khana ba masang khami di tadri ma ai khoiram ne lebak su kari no khangdre ana saira ga lebak ningam bam yam do su saibam leitre lebak ning ba tokhre ko aduna ai yam sana ngam jagungge India government na adu tawi modi tummi tumde loi khangi Manipur da kari tawri yelongmi na kanano yelongmi na tabana kanano loi na makhange Lan horpo matamda thuba khoijini ngasi victim mama dauna iraiba ki dauna thuba khoijini ngasi criminal ama dauna khoi treat tawri case me am yom heba ai sungana phanam yawang ni ai gisu ko yawangani phanam yawangani adoi ki de Korounganba guma ama jail la leilaga leibak mang dauna te ba ko ai guma lising thulakani matam nani dona Ego se ai adugi mini ai aduni haibagi ego se hanam tang supsal laga lukha kungum dam dan thadagi se aduga ne punnam tang warep lausi thabak taus maduda thabak tauna bilongta ai tau si haraga ai matang saida attention sir Zomin Ngasi Kuki sing buphak yu Kuki haina Kuki National Army thaba poster Mei Thakhre
Kokomi Coordinating Committee on Manipur Integrity na press kamunik ama thorokli madudi Manipur gi apunbagi saktam thugaiduna yarengam semanabagi pandamda sin Kuki nako terrorist singna haukiba 2023 gi May tang 3 dagi landarakhiba du sahe ni mapung phare ngasi sahe ni mapung pharakpun mesida Manipuri magi apunbagi saktam ngamkhai amadi purup sa kaya na sahi sa kaya nungsi sarana hingminaduna sagalakhiba punsiro na si ngaktuna thamnaba honabada Kuki nako terrorist kila asida thawai kakraba marebak ningba thawbasing gi mafamda yalomi purup sa singai kai khumna bodminasi maram aduna ngasi 2025 ki Mei Thakhre sejat ahum thangduna me asigi numidang pung 6 ta matam da athawbasing asigi mafamdi kai khumna bod poina ngasi magapunbagi saktam ngnaknaba thengnariba athawbasingbu thauna hapoina amadi Manipur gi apunbagi saktam ngaknabagi damak lanthengminanabagi phidebasi hena sesinanaba nahungdana punna wasakminaba oina yumthong khudingda mairakat piu haina nolopsari haina sumna Phongdokli